Churachandpurbu lamka haina onthoktu ITLF na entry pass kaklaga miyoi kaya changan bagi thabak chathare. Pawasi Kangleipaki Maira Pausi dagi laukhatchabane. Manipur thogli bairang asigi khudong chaba lauduna Indigenous Tribal Leaders Forum ITLF na Churachandpur da lamka haina thonjinduna tawningbada tawduna leire. Churachandpur da changba miyoi fauba pass kaklaga sanghalle. Aranba thawong asi ITLF ki Defense Department na mapungoi ba thawdang lauduna honare. Churachandpur da kanagumba miyoi amana changbada tangai fadana laugadaba pass pibagi receive haujikti sabak phaglakle. Lup asina laukhalakpa khongthanggi manungsan na kanagumba miyoi amana Churachandpur da changi haiba matamda piba pass da miyoi adugi laifam phone number Aadhaar number amasung kari thabaki lakpano haiba mayek sengna palle. Lup asina hokhiba September gi tang 8 da tha amagi validity da piba pass amada record number 2592 oiba duga sanglakliba miyoi adu UP dagi fasem kauba miyoi amani haina palle. Mahaki mobile number amade Aadhaar number so receipt adu da mayek sengna yaure. Miyoi asina changlakpagi maramna potsai supply tawbani haire. Masigi mathakta Lalwampui kauba miyoi amana confirm tawduna mobile number 7085 780112 da contact tawbani haina mayek sengna palle. Churachandpur sang naba pass asi ITLF Defense Department ki chairman amasung Kuki Ships Association amadi Kuki NP Churachandpur gi secretary na yare haiduna makhoi gi khuyek pire. ITLF ki khongthang asida lup asina Churachandpur bu makhoi khaktagi lamni haina lawbaga loinana lamka haiba maming thonjinduna ayerapan amata yaudana maningtamna thabak tawrabara haibagi chingnaba ama yamna chawna leire haire. Churachandpur dagi miyoi ama maina chingbadagi sire. Pawasi Kangla Pausi dagi laukhatchabane. Airtel gi fiber lineman ama maina chingbadagi laikhidre. Hairiba thogdog asi ngasi nungthil pung amaga minute yangkhairom tabada Churachandpur police station gi manungsanba Tinkang Phai village da thokibane. Thogdog aduda laikhidraba miyoi adugi maming Mr. Bunglon sahi kuntra apokpa Pauminthang kawe. Churachandpur gi Bungmol village dagi ne Hairiba laibak thiba thogdog asi mahakna Airtel fiber wifi connection tawnaba semjin sajin bagi thabak chatharingai khangawdana HD wire thenglubadagi laibak thiba thogdog adu thokhe. Mahak khudakta Churachandpur district hospital da laikanaraba matung laikanaba ngamdana laikhidabani haikhe.